Ho kaidaubagi thengloidoribano nangine nachanupido yahau yamna thengi kadaidagi nungti khudingi mana yahau thengibase ngasisu ma hawdongnabadane cha ase hek thenglibani mamagi wadu tabada mapana Hey mama karigino nangna nachanpi adubu hawdoluriba adubu nachanupina aikhoi marigi manungdagi mana khwai angangni Mana angang oibagi aikhoida kezaba adubu karigino mai nangna hawdoluriba adubu nachanpi college chatkadabusu watidana mapagi wadu tabada mamana karino moi pabung ngangidubo moi pabung bongarobra haiba moi pabung nachanpi ase leisabina leisabi aikhoina angang oina ubagi wani migi babitani ne angang oina u haibado yagadauba nate Nachanpi ase hayangwai yum palaga karino mana tawgadoribasibo mana nupa mayumju tawrugadobase karino ba haujiktagi hongna takpi tambi haudragadi haujiktagi hongna yahonga haldragadi kamai tawdorige haiba thum picket ama loidrikanda tangthokpiri haiba wahaido ho khoidi mamani nane ho tajaningdiye